Nagami cham taru Kukis singna faraba matung tamthina hatkibagi achumba wail piu haina tongan ba khongjang kaya sangsilingai cherak asida ngarang security force na Kuki kuntra rom escort tawraga Imphal gi Birti Candrizit International Airport gi Kangpokpi tamna purakpada Liangmai Naga village volunteers singna Kangla Tongbi da thengnabadagi chawna mukna bathokhrei security force na tear gas cell amadi mok bomb masing khangdana kaptuna khongjang loi sing adu tan khaibaga loinana mioi taruk fajilu rei mioi taruk fajin khiba adugi mayokta highway thingzilu rei press na phangba paw amagi matungina ngarang ahing nongyai matung pung amarom taba duaida Kuki kuntra rom security force na escort tawraga Kangpokpi tamna purakpada Kangla Tongbi mapada Liangmai Naga village volunteers singna thengnakhi security force na Kuki kuntra rom puraga lakpa du ubadagi Liangmai Naga sing adu mai hauna saukhi amasung security force tamna thomjinki hairi khoishaunaraba Naga sing aduna security force tamna thomjilakpadagi nakal ani gi marakta chauna mukna bathokhi miyam adu lakshana bahona bada security force ki maikaidagi tear gas cell amadi mok bomb masing khangdana kapaga loinana life round kayama su blank fire tauki hairi thogdok aduda Nagagi micham taruk aso opandangki soklaba mioi taruk adu security force na Faduna Pukibadagi Khoishaunaraba miyamna highway thingzinduna khongjang changsilurei adubu micham taruk adu thadorakpadagi khongjang adu handokhrei Vanaduna Maramoraga interstate amadi interdistrict chenba transport servicing matam kharagi pum lep lurabane ngasi Kangla Tongbi da chathaki ba khongjang aduda sarukya ki ba khongjang loi aman hai ngarang ahing security force na escort tawduna Kuki kuntra rom Kangpokpi tamna purakle haibagi paw ma fangbadagi miyam na ngaiduna leinakhi security force na Kuki kuntra puduna lakpa du Kangla Tongbi mapada miyam na thengnabadagi chawna muknakhi maduda security force ki maikaidagi mok bomb amadi tear gas cell kaya kaptuna miyam adu tan khaina bahona bada mioi taruk asopanangki asokpa sing adu security personnel sing aduna faraga pukhraga police ta pisilambadagi khoishaunaraba miyamna lambi thingbagi khongjang adu changsilubane miyamna police ta chatuna wari sanabadagi fajiluba mioi taruk adu thadoraklei fajiluba sing thadorakpa sina lambi thingbagi khongjang adu handoklei adum oina mag Nagami cham taruk hatkibagi achumba while fangdriba fawba economic blockade ki khongjang de makhatana adumak chathakigane nakalamromda Kuki singdi aso opan yaroppa matamda Imphal da puduna layenge Imphal gi Birti Candrizit International Airport tagi su Kangpokpi phawba Kuki sing adu escort tawduna purakli aduga lamda masigi yalho furup Naga amasung maitaidi maning tamna masagi maramda chathok chasin tawba phawba ngamhandana thamli lenga ki michang mikhai naiba thawonga sipeningai oide Naga micham taruk hatpada chenaba khudingmak fagatuna athuba matamda achumba while fanghanbiu haina sumahangna makhatana mari leinaba singi pungning chingchilakli akhoi ga angang sing mi taruk se sokhrabani soklaga mohina pharaga police ta thamkhre aduna akhoi sing madu thadok tri phawadi akhoi na masi total shutdown se tawgani haina ngasi se tawbane hojikti angang taruk se akhoi na police ta chatpula akhoi police na thadok pi khre aduna hojikti akhoi gi total shutdown asidi ge sun loirali shutdown se tawroroi adubo akhoi gi economic blockade asidi continually tawgani aduna akhoi gi mi toruk mohoina hatkhiba akhoi gi mi toruk asibo akhoi gi brothers toruk sibo hatkhiba do justice phangdre phawbadi akhoi masigi blockade asi economic blockade asidi asum chathaduna legani haibasi akhoi media da dum hawjat